ngarang Irawadi Township ta KNLA plus PDF lusingba group kharaga khut thona bada military army gi bomb attack ta PDF ani sire hairi ngarang Kaksing district ki hianglam wabagai lamkhai kaithar da leba imoino market mai chakhre hairi khulai paiba singna imung amagi miyoi sing phuram la hairi khulai paiba miyoi tara rom laktuna imung amagi miyoi sing phuram la hairi thodok adu da soklaba imung gi miyoi sing adu hauze Zenens hospital da lakanaba loinana pen da phongdorakle thodok asi Imphal district ki manung chana leba mongjam da thokibane thodok adu da soklaba miyoi sing adu de mongjam maya lekai dagi tongam joysana mahaki loina bi tongam ongbi chalaima amadi tongam gibson ne hairaba imung asida sahi taret ki masa PM ade sahi tarani thogi masa nupa amaga punna miyoi manga laiba imung ne haidi thodok adu mari lenana imung manung na phongdorakpagi matungina nahanum dang pung tararom tarakpa duai da khulai paiba miyoi tararom laklaga masa nupa Gibson mamanaba hangkibane maduda numidang tholakpaga ningthina wari sanana ba haiki maduda khulai paiba singaduna phuba horakibane phuram bakhang natana yumda laiba gari Alto LXi amadi Honda City thugairamba yauna nongmairon humsu kablongkhe farm tawduna chingkhong singyada lajariba singda asiguma thawong sathaba sita sengna pende makhatana asiguma akia khangi thawdo asi thohan biganu haraduna thawdo asiga mari lenana police ta case ama suthangat khai hade Manipur gi Chingi district union territory oina semgadabane haina phongdorakre ahanbo oina handakta center na kuki arm group singa su agreement sign tawna ki badada political settlement ama porokpagi wafam ama yawriba asi kuki jo singna taliba separate administration ki demand asagi maru oiba demand amane kuki jo miyam ki demand de Manipur gi Chingi jaga singa se union territory ama oina sembani haina voice of the kuki na thadroko zerol amana haide zerol sina makhata na haide na kuki jo singna taliba separate administration demand asi pi gani haina center gi maikai de sapchana thajaba piba leitre adubu su agreement adu the political settlement gi wafam ama yawriba asina kuki jo singi demand asi center na yamna serious oina lawi habdu takpane Delhi gi maikai de kuki jo singi political aspiration asi Indian constitution gi framework manungda khanaba pamle habdu agreement asina sapchana udle Indian constitution gi article 3 gi makhada nauna state natraga union territory semba natraga state ki boundary hongdo hongjin tawba habse parliament full authority ne masida state na ayaba lawdaba suyai territorial integrity kai haloi hairaba wasa si toina kai habse itihas na sakini Bihar na matamamada Jharkhand state semba yaram kidabado parliament ki resolution amana tongan na khaidokhe masiga sab manana Andhra Pradesh ki Telangana state khaidokhi haide Maitayna ST list chanabagi phire punna leminanaba wareb laukre mathang sahi 2026 ta India gi state sing the census tawgadoriba sigi mangwainana aikhoi gi lamdam asida log e wangmada sangsilakpa mai top sing khadoktura masagi maramda halanko masang yamjadarba maitai singbu masa kanjanaba constitution gi ngaklo piyu maitai singbu athubada ST list da restore taw haiba hiramasida top awang laikai da ngarak miyang ga punna khananai nabagi campaign ama pangthokre haina MMTU na thadorko zerol man haidi MMTU gi secretary organization takhilambam puran maitai na thadorke ba zerol asana makhata ra haidi bana zathariba campaign asi MMTU arambai tengol village volunteer amasung UFO na laikai da zatharakpa campaign gi saru ama oina ngarang September 3 numaijung numit ke ayupung ni pandagi pangthoke zathariba campaign adu da hauze Manipur da Bangladesh amasung Myanmar gi logi wamada changselakpa yellow mi singda pirakliba chai thengi maramda hena nainake loinana ST list sanpham thoklaba maitai singbunga siphawba ST list yahan bangamdana leidiba asagi matangda mi phamaduna khanaba yauna mi phamaduna Manipur dagi mitok khandokpa yauna maitai singna ST list channabagi matangda miyam punna leminna khigani haina apunwa wale laukthoklatli haide Hornbill TV gi pawmi nongmaina kaplambada chenaba sing phagadabani haina thamlakle Hornbill TV ki journalist Dev Sakya nongmaina kapagi thawdok mari lenana mapung phaba investigation sa thabaga loinana chenaba miyoi sing phagadabani haina Naga journalist union Manipur NJUM na phongdorakle union asina thadrokpo cherolaman hai Dev Sakya bu nongmaina kaplambagi matangda NJUM ki fact finding ama semduna thigatpada nongmai kaplam leba miyoi adu phuba Kuman Bilas dagi hojikna senapati da leibai ni ramai chahi kunga tarukni haiba khanglei miyoi ahumna saba fact finding team ama semduna thodok adugi matangda thigatpada airgun na kapani haiba khanglei
यूनियन असिना थादरकपु चेरोल अमना हाई देप साइकियापु नोंमैना कापलम्बगी मतंगदा NJUM की फेक फाइंडिंग अमा सेमतुना थिगतपदा नोंमै कापलम लेबा मियोय अदु फुबा कुमन विलेज तगी हौजिंगना सेनापति त लेबा रैबैनी रामै सही कुनगा तरुकने हाइबा खंगलै मियोय अहुमना साबा फेक फाइंडिंग टीम अमा सेमदुना थौदोक अदुगी मतंगदा थिगतपदा एयर गन कापनी हाइबा खंगलै नोंमै कापलम लेबा रामैबु पुलिस कस्टडीदा उनदुना वारी सानबका लोइनाना सोपदगी गुवाहाटीदा लायेंगलेबा साइकियागसु टेलीफोनदा वारी सानकी फेक फाइंडिंग टीम न कुपना थिगतपदा खलकपा मतुंगिना नुमित अदुदा रामायना थौदोक थोफमदा अतमनना साइकियादा नोंमै कापकबा नते नोंग सुबगा लोइनाना लैसिल नोंफाइ थांबा मरमना थौदोक थोफमदा साइकिया लै हाइबा खंकिदे अदुमनमक थौदोक असिगी मतंगदा मपुंग फारा थिगलगा मरा लेबसिंग बुक तौगदबने हारि नागालैंड की राजनीति चाउना अवनबा अमा लाकदौरी नागालैंड की राजनीति यामना चाउना अवनबा अमा लाकपगा लोइनाना स्टेट असिगी ख्वाइदगी लीरबा रीजनल पार्टी अमा ओइरिबा नागा पीपल्स फ्रंट NPF की चीफ मिनिस्टर नेफ्यूरियोबु दल असिदा अमु हना हलक्तुना दल असिगी लुचिंगबो ओइनबा हौनबि मतुंगिना अपील तौख्रे हाइरि NPF की सेंट्रल एग्जीक्यूटिव काउंसिल की कोहिमादा फंखिबा मिफम अमदा वारेफसि लौखिबने मिफम अदुदा हौजिक नागालैंड की लेंगाक पाइरिबा नेशनलिस्ट डेमोक्रेटिक प्रोग्रेसिव अमसुंग NPF दल अनि असे पुनसिनबगी मतंगदसु खनकी हाइरि हिरामसिगा मरि लेनाना पाउमिसिंगदा वांगांगलेदुना NPF की सेक्रेटरी जनरल MLA असुम की कोना हाई सेंट्रल एग्जीक्यूटिव चीफ मिनिस्टर नेफ्यूरियोबु दल असिदा अमु हलक्तुना दल अनि असे पुनसिनदुना लुसिंगबा ओइनबा अपील तौखि हाइरि नौना सेमदोक्लबा GST की कानाबा फंगनबा ngamdrabadi maram खंगलकदबनि हाइना निर्मला सीतारमन फोंदोरखरे भारत लेंगाकी यूनियन फाइनेंस मिनिस्टर निर्मला सीतारमन हाइख्रे मदुदि नौना सेमदोलकपा GST की कानाबा फंगनबा ngamdrabadi मदुगी मरम मंगोंदा मयेक सेंगना खंगलकदबनि हाइना फाइनेंस मिनिस्टर निर्मला सीतारमन नौना सेमदोक्लबा GST की कानाबा अदु निंगथिना यहनबा ngamde हाइबा लैरगदि हकथेंगना येंगसिनगनी GST नौना सेमदोक्पासि लेबा असिगी मियामना तराना ओए बसिगा कानाबा फंगबा ngamdaba यावरबदि यूनियन मिनिस्टर मसामक्ता खंगलकदबनि लोइनाना हिरामसिदा ब्यूरोक्रेट ऑफिसर सिंगी अचौबा थौदांग लै हाइबसि कावरदबनि हाइरि MSA ga kuki ga agreement sign tawnakiba adu Manipurda ingtappa hanjilaknabagi maipakpa khongthang amani haina RSS na phongdokre Union Home Ministry amasung kuki community adigi marakta handak agreement sign tawnakiba adumak Manipurda santi hanjilaknaba honabagi achauba maipakpa thorang amani haina Rashtriya Swayam Seva Sangha RSS ki National Publicity in Charge Sunil Ambedkar na phongdokre RSS amasung masigi mari lenaba group singi oiba office bearing singi coordination misangama Zorapur numit humni pangthoropaga loinana ngarang aroiba numita maphamadida paumisinga unaba amada Sunil Ambedkar na matagi waphamasi phongdokluduna Manipurda hingsagi thodok wathok amadi separatist activities sing tamna hantharaklei mahana makha taraduna hai RSS na Manipur conflict asigi matangda hobadagi kupna yengsinduna lakpaga loinana ingtappa hanjilakna bahonaduna laklei muknariba amadi khaibung tanariba maitei amasung kuki community anigi marakta yasinaba poraknaba honaduna laklei Manipurda ingtappa hanjilaknaba honaragliba mara asida handak Ministry of Home Affairs ka kuki community gi agreement ama sign tawnakiba simak afaba khongthang amani haike numit humni pangthokiba mifam adugi matangna palladuna mahana hai mifam aduda drug abuse tagi hauraga illegal immigrant phawgi leiriba issue singi matangda kopna khanake mifam aduna new education policy gi matangda akanami yang sangbaga loinana education da maro ina India language sizinagadaबनि हाइबा वाखलोन असिबु मपुंग फारा सगतके प्राइमरी थाक तमागी ममालोन तंबिगदाबनि इंग्लिश तंबिबदा अयतप लाइते दुबो एजुकेशन अमसुंग एडमिनिस्ट्रेशन द इंडियन लैंग्वेज की मफम चाउना कनगदाबनि हाइनसु महाना फोंदोखे मेफम अदुदा RSS की सेंटिनरी ईयर गे सेम साबगी मतंगदा सुकुपना खनकी लोइनाना सही अमसुपना विजयादशमी थौरम पांगथोकनबा वारेप लौबगा लोइनाना सही असिगी अक्टोबर 2 दगी नागपुरदा इवेंट असि हौतोकनबसु वारेप लौखे हाइरि थासगी मंगादगी तरेत फावबा पांगथोकिबा मिफम अदुदा RSS की चीफ मोहन भगवत जनरल सेक्रेटरी दत्तिरिया ओसाबाले यावना संघ मेहुत चहुं कुल्लोन सरुग याखे हाइरि लाइफम हाना सिनबिरबा मतुंगदा इविक्शन के थबक तौबियो हाइना फोंदोरखरे
Imphal East ki lamlai east ki manung chana lairiba leimakhong mapal ki khunjasingna hojik Manipur government chathariba lambi gi nakiyata khundariba pata laitaba mafamsingda laisiliba khunjasing amade tongan government ki lamda lo na yadaba maongda sajili haina thugaiba yauna sangsilba khongthang asigi saru ama oina thabak sangsilba thaba asida leimakhong mapal khulgi chapchaba leifam chafam ama hana sinbiraba matungda ibiksingi thabak tawbiyu haina Leimakhong mapal khulgi khunjasingna wakat mifam chathakre ngarangi wakat mifam aduda saruk yakhibi khunjasingna phongtorokpada Leimakhong mapal khul asigi khunja hojiksu sahi chamang sumna ahum suraba ahal kaya su yauri makhoina khalakpa matamda hojik leiriba lambi asi Sangari lambi ama oina lerambani matam adudagi hauduna mafam asida khunda leitaduna lerakhibani adubu matamgi ahongba kya lakpana 1960 adwaida Imphal ukhru lambi haina khangduna samgat sagatpadagi hojikti lambi asi sautholakle sahi chakyagi mamangdagi khunda leitaduna leraklaba ekhoibu lambi mapalda lo na yadaba maongda khunda sinba oina uhale Ekhoi mafam asida popani mafam asida sigani hojik sangselaktiba lambi pakthokpa natragana eviction gi yum kai sidokpa lakpada angambane na khunjasingbu hana hatokpirami madugi daita hojik lengak pairiba mari lenaba governor amati DC Imphal East na pugadabani hojik lambi pakthokpa eviction tawba sigi mohota irang si hana losinaba hona khohaina su khunjasingna phongdokhi Prime Minister Modi September 16 da soidana laklagani governor na BJP ki MLA sing unaduna PM ki khongsak mai pak na khanakre haina ngarang thamlakre Prime Minister Narendra Modi pungkhara khaki khongsata September 16 da Manipur da soidana laklagani mahak laklagani haiba wafam asi BJP Manipur State Unit ta party ki high command sing na aiba serol ama tharaktuna khanghalakre haina unit asigi Vice President Singakam Sidanandana paukse asida phongdorakre loinana governor na BJP ki MLA sing unaduna PM ki khongsat mai pak na khanakre hari Nakala maromda kharam da sugi kem saraklabadi inai tanarakani haina Naga Coordinating Committee na phongdokre Naga Puruk ki maroiba mafam ama oiriba kharam Wi-Fi da kuki militant singi designated kem saraklabadi kuki amasung Naga Puruk ki marakta inai tanarakani haina Foothills Naga Coordinating Committee FNCC na ngarang serol ma thorakre